Nupi mayumna khunai gi chanapigi wangmada akanba wafam thamduna kihalakpadagi bor mangkhibani ngarang luhonggani haina tawbada Bor Laktabadei Luhongba Kaikhre hairibadu nupi mayumna khunai gi chanapi wangmada akanba wafam kaya thamlakpada natana nupa mayumgi miyoising phu saiba amasung kihanbagi thabak chatharakpaga loinana atenba matamda luhongnabagi matam lepsilakpadagi bor adu ikai nungsianaduna mangkhibani haina bor oigadoriba nupa adugi imung manungi maikaidagi fongdoragli ngasi bor de hairiba laisam rosangi lamboi khonangkhongda leiba yumda imung manung amasung lekai maira paibising yauna pangthokiba pawmising unabada nupa mayumgi imung manungi maikaidagi fongdorakibada laisam rosan hairiba miyoi asi mahaki nungsinabi nupi amaga waroi pot puduna challiba sahi asige Mars thada luhongnabagi matam thaduna leiraba misangni luhongba thugaibire hairiba rosanga nungsinaduna aronba mari leinakhre hairiba bamon kampudagi nupi asi haukiba December 9 da Rosan gi yumda laktuna Rosan bu yumdagi kauthorakhi ngaihak leiraga nupi asigi mama yauna nupi khara laglaga nupi asibu Rosan gi yumda thamlamlaga chatki mathang numit December 13 da haunabi matungina Rosan gi mung manungna nupi mayumda chattuna haidokpa chalubada haidokpa chatpa ahalahumbu nupi mayumna phajinduna thamlaga numit adugi nungthil pung 2 fawoi manungda luhonggadabani haina akan wafam thamlakhi wafam adu tabadagi Rosan gi apokpi mama yauna nupi manga nupi bamon kampugi mayumda chatki madudasu nupi mayumgi miyoisingna nupa mayumgi nupi sing adu phajinduna thamlaga nupi pura khudakta lakadabani haiduna nupa mayumda phone tawduna aki akhang pirakhi haina Rosan gi mung manungi maikaidagi fongdorakhi nupi mayumna thamlakhiba wafam adugi matunginadi December 13 gi ayuk pung 13 adwaida nupi adu puduna bamon kampuda thenki nupi mayum hek yawbaga mafam aduda leramba miyoisingna nupa mayumgi miyoisingbu phu saiba horakhi nupa mayumdagi chatkiba nupi oibisingdasu furakhi nupi mayumgi maikaidagi aiba zerol mapu thuraglaga January 3 da luhonggadabani luhongba numit aduda nupi asi mayumda dumuk laihauhangani aduga Rosanna rupa lakh 5 nupi mayumda sinaramlaga hankigadabani haina iba khunai chanabigi wangmada leiba warol sing iba zerol du pathorakhi December 13 gi numit aduda Rosan gi apokpi mayamba matai mamasung mama punna miyoi manga pharaga Irilbung police station gi lokap ta thamki numit aduda Rosan gi mama pa yauna imung manungi miyoi singda nupi mayumna phu sairakhiba adugi matangda hospital da layenglaba matungda Irilbung police station da nupa mayumgi maikaidagi waka zerol ama supisinkhre hairi December 13 da Irilbung police ki IO gi mamangda nupi mayumgi miyoi sing laktuna January 3 phawbugi manungda luhonggadabani karigumba ngamdragana nupa adugi mamagi yum mai thagani haina kihanbagi thabaksu chatharakhi haiki ngasigi pawmisinga unaba aduda saruk yakhibi lamboi khonangkhongdagi maina paibi chanam tilotamana hai laibaki asumaran thigat piriba ichilinausingna hojik bamon kampudagi nupi mayumgi miyoisingna Rosan gi matakta siragliba maralsinga sikhak taraga wayel chathabigano Rosan asi hanadagi hauna nupi amaga Mars thada luhongnabagi waroi pot puduna leirabani Rosan ga waroi pot puduna luhongnabagi matam thaduna leirabi nupi bamon kampugi Rosan ga nungsinarambini haiduna Rosan gi manakta lakhibi nupi amasung Rosan makoi ahumgi pawdamsing mayek sengna taraga kanana chumba kanana lanbagi haiba taraga punna khangminaduna wayel bicha chathabiyo haina maira paibi tilo tamana fongdorakhi